Pakshada impam uibamar uiba pau khara update taujare. Targi amasung Syriada ngasisu anida yuwa hakre. Asiba migi masing lising mga sama kusupna ani yaukre. Targi amasung Syriada ngrang magnitude 7.8 yauna yuwa hakre matung ngasisu amukhana magnitude 5.6 amadi 5.7 yauna anida hana yuwa hakre. Asiba migi masing lising mga sama supna ani yaukre. Loinara yuwa habada asukpa migi masing su lepna hengalaktuna lisingna khujing oidina hospitalized tawre. Turkey da hauzik waripa phibam asida Turkey ki President Erdogan numit dari ni sumna awawa phongthokna ba law thokre. Loinara India zauna tongan ba malem ki lebak sina temang ki bolam sing leptana pang narakli. Ngasi Turkey amasung masiga thangnari ba lebak Syria da anirak hana yuwa akhiba atuna miyamda amuke hena mi paiba pokhan gre. Loina ngasi ayupung tara ka mathoi phawada Turkey amasung Syriada rescue operation mai phangna chathabaga loina asiba amasung asopa kaya phangba ngamgre. Hauzik Turkey amasung Syriada disaster management gi percent lising kun gamari samri hena thaudok thokpham singda mai phangna operation chathari. Turkey amasung yumthang nari ba Syriada yuwa hapana yamna chauna amanga ta thongan ki amati thaudok atuna maram oraga hauzik phangliba Asi bhaksang amasung asogapan gi chang asi hengalakigani aina thajanari. Popi tharambagi faraba village safety bell application ko na reject tawgre. Popi paksan na tharambadagi police na faraba village safe amana tharakwa bell application special judge NPS senapatina reject tawgre. Popi bambi paksan na tharambadagi police na faraba Mongam village chief adugi maming pauzamang aukip sahiyang kai gataruk apok palai kiraba kai kholet aukip kangpopi district ne ausana imphal gi jawmi bilada laibani haire prosecution report matungin na aukiba sahi ki December kungamari da SB Imphal iski mityang makada illegal oina thariba popi pambi sing mahanana bagidamba KS erojit sing MPS additional SB operational losing ba inspect MD Amar Alam OC Thawal Dam gi team ka loinana il Amarnath Sharma MPS CDO Imphal East Team of Island Post Loinana Reserve Line Imphal East ki percent umpura nipal Kathel Manbi Outpost ki team ama NAV ki team ama SDO Island Kangpokpi District ki team ama Police Department ki team ama Taragataruk Suba Assam Rifles Somwai amasung Kungamapan Suba Battalion BSF percent ki apan team aduna Popi Pambi Singh Paktakna Thariba Mogham Hill Range area da sangsiduna lam egar Yanghai rom da tharamba popi pambi sing manghan khibaga margidena NDNPS egi makhada Thawal Dam PS na FR ama register tawkhe posting mafam da lairam dawa sarkar gi doctor khudingma khudakta action lokhatkani Dr. S Ranjan posting mafam da lairam dawa sarkar gi doctor khudingmakta khudakta action lokhatkani hana health and family welfare minister Dr. Safam Ranjan Singh na phangdokre Ngasi sing berung da leiva Orton Classic Grande gi banquet holder National Health Mission State Health Society amade National Oral Health Program na sindana pangthogiba training program for capacity building of MIS dental surgeons under MOSB SB Manipur gi tharomda athoiba mithunglen oina sarukya raduna waphamase Minister Dr. S Ranjan na phangdokhibane Taromadu Health and Family Welfare gi Assistant Chief Secretary B Bolnutmang Directorate of Health Services Director Dr. Sasikumar Pangang Amadi State Mission Director Dr. Somarjit Ningombab na thorom adugi akhanaba mithunglen sing oina sarugya khe Dr. Sapam Ranjan namkha taraduna layaki hospital singda ana layeng gi damak sinariba khulai sing masagi khallaga sinnabiyo yaraktraba khulai yorko matamda mari leinaba singata na duna semjinaba honabiyo oral gi laina asi miram ga yenglarubada lamda masda sangyamna wangkhalakhiba se Napi angang khaidana kwa amadi hidak managi polam sing sinabagi sanghyamna hengalakpadagini maramaduna kwa jada yauna hidak managi polam sing dagi aikoi punamakna thatoklase Dr. Sina thamoisana kathokpa amagaloidana mathau tawba tangai fade Dr. gi sinphamasi miyamna matam punamata ikai khumnabiu hana sapel tawkhe ain kaina Myanmar National Kya sangchilapagi matangda mifam pang thokre Myanmar da hauzik tholiba conflict asina maram oraga ain kana Myanmar National Kya State asida lona thopna sangsilakliba asig mari leina ngasi Minister in Biren Chia logduna akhanaba mifam ama pang thokre mifam madada Manipur Sarkar ki Chief Secretary Dr. Rajesh Kumar DGP P Dongel amati mari leina ba department ki official kya su saruga khe
ꯃꯤꯐꯝ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯃꯦꯝꯕꯔ ꯅꯦꯁꯅꯦꯜꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯊꯤꯡꯅꯅꯕ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟꯁꯨ ꯄꯤꯈꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯜ ꯀꯤꯌꯥ ꯄꯨꯂꯤꯁꯅ ꯂꯦꯞꯇꯅ ꯐꯥꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯅꯤꯁꯇ꯭ꯔꯤ of Home Affairs na khangalakpaki matungina faraba Myanmarising adu thamnaraba ngasi Imphal East District Sajiwada Foreigner Detention Center am hangdokre hariba kongthang asi augipa matam khara asigi manungda valid oiba document sing yaudaba Myanmar National Kya State asida leptana changsilaklaga lona thukna leiramba sing asiga mari leinana lawkhalaki bani aujuk phawada police na drive chathadana phagarkiba Myanmar National Chamaga humpho Imphal amasung Sujanpur gi tongan ba jail sing leire ngasi nauna hangdokraba Sajiwa jail gi awang thangba sarukta leiriba Foreigner Detention Center asigi thabak thoram sing pumba yangchanbagi thabak DGP presence ta sinagre center asi chalaina ba mathau taba medical staff amasung atai medical facility sing chu thamnarba additional chief secretary Health and Family Welfare da khangan gre lamgi pata semdok lamba samburai latpam jiten jail yaugre SDC Imphal West si ki manung da leiba kaisam thongdagi khuraijam birhani kauwa miyamagi lamgi pata luangthem priyokanta kauwa miyabada computer operative kharaga manaraga intron tawrambag mari leinana SK Samurai Latpam Jiten Sharma ngasi CGM Imphal West ki koda puthoklaba madung namit taraga mangani gi judicial custody remand jail da thajin kre khuraijam biramanina maki lamgi pata asi luangthem priyokanta da lana entry tawramle ana petition file tawrakibaga amaga Tawakiba amaga mari enana Vigilance and Anti-Corruption Cell Manipurna case amalakotuna investigation ki thabak chathabada SK Samurai Latpam Jiten Sarmaga mari enaba SDC gi aba yauduna computer operator kharaga manaraga patada original patadar oina leiriba khuraijam biramani ge maming asi muthalaga luangthem priyokanta an entry tawrami haiba khangbangam kibane aduna case asi ki makha taba investigation mathau thari ana Jiten numit taraga mangani judicial custody remand laukibane College staff amana ming changani hana sel lauthok lamle Luang sambam da leiba Liberal College da Mairoi kya college asida ming chanbigani hana sel lauthok lamba college asida contractual da leiba thangjam Rosan ki mathakta Manipur lengat akan bathabak laukhat kadabani hana Manipuri Students Federation MSF ki General Secretary Rojit Texam na phangdokre Lobasida office da ngasi pangthokba pawgi mifam da Rojit na makha tara duna hai ngasi akaknaba paw oma fangbadagi MSF na Liberal College Junction ki maduda thangsam Rosan kawba miyoi asina mairoi kyadagi sel lautholaga college asida tamhangani ananam thak tawram kibane mangna sel lausiluruba mairoi singki receipt masagi tasengna tamjaba mairoi singki receipt admission number doubling number thengnarakpadagi thawdogasi khanglakpane asigam labam miyoi asigi nam thakna maram oiduna mairoi kyabo victim ohenbasi taraina laude mairoi singki career ki data singadu College asigi staff koriba thangjam Rosan amadi college authority na daita bogadabane tawdogasi ki matangda education minister nasu athuda miyang changduna thabak paikhalu aduga navidhumni ki manungda thangjam Rosan na MSF da changjaraktu masagi maral yajagadabani haire National Health Survey report da anemia ki laina asi alarming rate leire Dr. Ranjan National Health Survey report da lamdamasda anemia ki laina asi alarming rate leibagi matam oiragle Mamangai ki matamda laina asina bagi sang nemlami and Family Welfare Minister Dr. Sapam Ranjana phangdokre State Health Society NISM amadi Directorate of Health Services Manipurna khosamnaduna lampenda leba College of Nursing Institute Medical Directorate pangdokwa anemia free Manipur launch tawwa masong poster release tawbagi thoram athoiba mithunglen gi warol piraduna Dr. Sapam Ranjana hai National Health Survey report ki matungina anemia nabagi sang asi yamna hengkali masi ubada anemia asi mutataba yade ana khongthang kaya pakhat pa haurakpani anemia asi mutataba yade ana khongthang kaya pakhat pa haurakpani anemia oigera natragana anaba amu oigera arumamada conference tawsilaga lairoidabani department na supply ki damak thadariba hidak sing beneficiary sing da matam chana made Maram jana jawaribra abigi kumna yengsinba amadi masida coordination leiba mathau tai coordination leitriba makai kanana kaidauri aiba amada khangbangam loidawri bani hiramasi yamna tangai fadaba am oibana coordination meeting asi jangnaina tawba mathau tai anemia asi karino aibasi kanana su khangde adubo hiramasda kupna khanglaga ground level da thabak tawribi singdasu ningthina award ohenba mathau tai loidana supply ki chensu hiramabada natagana amada thada loidabani
सेंटर प्रोग्राम कया टारगेटेड ओइबा मतमदा पांगथोकनबा पिरकलिबा हेन डिपार्टमेंट asi mi amba pawlaktringai ki siraba phawba sangba department amani abada haimanba thokloi laiga gamadi department am yamda lemna phangaliba polamamadi hidak sing asi lemna pai haibagi matagum belu leitana khanbagi hainabi thadoksi loinana polam sing asibo supply toriba singna beneficiary singda phanganbagi chen thadat kumse post matric scholarship pithok piu desam लमदम की महिरोई खुनाई के दमा खलग लंगा के मरु इबा डिपार्टमेंट सिंह की पोस्ट मैट्रिक स्कॉलरशिप 2021-22 असी अथुबुदा महिरोई सिंह द फंगनब होनबियु अमदि कोऑपरेशन पीबीयू आइना डेमोक्रेटिक स्टूडेंट्स अलायंस ऑफ मणिपुर देसाम की सेक्रेटरी जनरल मयंगबम सोमवारसित मैतेन फोंदोखरे देसाम की मयई लोइसंग दंगसी पांगथोकप पाउगी मिफम अमद मयंगबम सोमवारसित मितेन हाई मणिपुर अर्ब स्टेट असी यामना लारब स्टेट अमने असुक लाइरख्रब स्टेट असदा महिरोई कया अमसु महि मसिन तमदुना बालेम की थाकता साउखल लमजेंदा यावनबगिदमक अरैबा थादुना होनरे मसदा मफुंग ओइना लाइरब महिरोई सिंगदमक खंदुना सही खुदिंगी पालिबा लाइखागदुना ओबीसी एससी एसटी अमदी ईडब्ल्यूएस की पैसा पीननब स्कीम थमदुना सही अमदा महिरोई सिंदा महि तंबदा संगलिबा पैसा मतेंग पांगनबगी स्कीम कया अमक पाइखले अदबा सिगंबा महिरोई सिंगदमक पाइखलिबा स्कॉलरशिप स्कीम सिंग असि लाइरब महिरोई सिंगदा मतम साना फंगनदबगी थौंग असि ममांग सही कयादसु थोखिबा लैख्रे अंदकिसु ओबीसी पोस्ट मैट्रिक स्कॉलरशिप 2021-22 की स्कॉलरशिप सो सही अमा हेलक्लबा असि फावदा पिथोकदना लैरे लाइरब ओबीसी महिरोई सिंगदा पोस्ट मैट्रिक स्कॉलरशिप फंगनदबा हाइबा असि इंडियन कॉन्स्टिट्यूशन की आर्टिकल 21 की राइट टू लाइफ की मनंगदा लैरिबा राइट टू एजुकेशन बो फंगनदबनी हन देसामना लवे मरमुदुना देसाम की प्रेसिडेंट लाइसांग थेम लमयानबा अमदि सेक्रेटरी जनरल मयंगबम सोमवारसित मिथै अनिरा पैटर्नसर ओइदुना लाइरब महिरोई सिंग इंटरेस्ट अमदे पब्लिक इंटरेस्ट PIL असि एडवोकेट जानकीनाथ काउंसिल ओइदुना सेक्रेटरी MOBC and AC गवर्नमेंट ऑफ मणिपुर प्रिंसिपल सेक्रेटरी फाइनेंस ऑफ मणिपुर Government of Manipur, Directorate of Minority and Other Backward Classes Manipur, Amade Ministry of Social Justice and Empowerment. Government of India की Secretary Social Justice and Empowerment Union of India की मतकदा PIL असी था बने। लगा न पीरी बखुदोंग चापे स्कीम सिंह असिन मतम साना फंगदा व मतम दा लाइरब महिरोई सिंह लेक तंबतोप की खुदम संगदम कया अमक रिसर्च तौबदा थिजनबदा अमदी ओजाबसन तौबदा अखोइनो व फांगे इंडियन कॉन्स्टिट्यूशन की आर्टिकल नंबर 15 क्लॉज 4 की मतुंगिना लैबा अमदी सोथरबा लाइबा अमदी सोथरबा बैकवर्ड क्लास सिंबो सौखटनबगिदमक पाले अमदी आर्टिकल नंबर 46 की डायरेक्टिव प्रिंसिपल ऑफ स्टेट पॉलिसी की मखादसु स्टेटना ओबीसी की महिरोई सिंगी महि मसिन तंबा अमदी सौखट थौरांग सिंदा लेंगाना होनगदबनी हाइबगी वफम पल्ले वेटरनरी डिपार्टमेंट की स्टाफ सिंगी मरकदा येन अमा फोबल लोइदबा यावरिबस लेबक थीबनी मिनिस्टर खासिम बासुम मणिपुर की वेटरनरी एंड एनिमल हस्बेंडरी डिपार्टमेंट की स्टाफ नत्रगना बागोक थोंगबा ऑफिशियल अमा ओरग येन ओगमदी सन असिंगबा अमा फोबल लोइदबा यावरिबा असि लेबक थीबनी मखोइदगे हौरगा सा येन योखतपदा थौदांग लौगदबनी हन मणिपुर लंगा की वेटरनरी एंड एनिमल हस्बेंडरी मिनिस्टर खासिम बासुमना फांगदोखरे वेटरनरी एंड एनिमल हस्बेंडरी डिपार्टमेंट सिंतुना नेशनल फार्मिंग हबमियक मखादे इम्फाल इसकी टेलो प्लेग्राउंड ngasi bangthokiba indigenous cow melada thormapu oina sarukiba minister Kasim Basum nahai kul asida mahausa dagi auna sa sansing ningthina yopagi thabak chatharakba si thaganingai ne lega ki department na matam gi oina pangthokpa program sing biamna lumda logdaba department na tawdaba yadabagi amadi department gi kana na tawbani ana khanariba du asum banate department na pangthokliba program asigi value miyamna khangba changi loina pangthokliba program sing adu miyam gi damaktani abasi khangmina se सन लोइबना पीरी बकाना बसी असुकी मतिक यामी सांथी संयुंगना लेबाक लेहाव ओहन बतनतना सानबी सिंगी संकोमतना इमुंग अमा पोबा ngamnaribane marmudana सन लोइबगी कानबा मियामना खंगमिनदुना पाक सन लोइननबा होनमिनासी हाना अपील तौगे मणिपुर ह्यूमन राइट्स कमीशन नहौदना हिंगतलले चेयरपर्सन अमसोंग मेंबर हाबले ngasidagina sahi kunga mangaronggi mamang kumja lising amaga sampan marhudra nipangi jun kunga tarete lingkatkiba Manipur Human Rights Commission MSRC bo mari lenaba inghaksna thangkhang anirakta sarak sianduna thamdoroba matung nahuna commission asigi chairperson amasong member ama appointment pidun hingat ankre secretary loen
डिपार्टमेंट था असिगी अहमदा सेक्रेटरी लॉ एंड लेजिस्लेटिव अफेयर्स डिपार्टमेंट था असिगी अहमदा थोकिबा नोटिफिकेशन अमगी मतुंगिना हाई कोर्ट ऑफ त्रिपुरा की थबक्तगी पोथारबा जज उत्पालेंदु विकास साहबो MISR राइट्स एक्ट 19 MISR सिगी अनोबा चेयरपर्सन ओना अपॉइंटमेंट पीखरे अतुगा नुमित असिमक्तदा थोकिबा डिपार्टमेंट असिगी अतोपा ऑर्डर अमदना एडवोकेट कांगजम खागेंद्रपुना कमीशन असिगी मेंबर ओना अपॉइंटमेंट पीखरे चेयरपर्सन अमसुंग मेंबर अनिबो अपॉइंटमेंट पीबगी नोटिफिकेशन असि प्रोटेक्शन ऑफ ह्यूमन राइट्स एक्ट 1993 नंबर 10 of 1994 की सेक्शन 22 की सबसेक्शन क्लोज 1 पीबा प्रोविजन की मखादा सेमकिबा कमिटी ने रिकमेंडेशन तौरपगी मतुंगिना गवर्नर ममांग थागी कुनगा मंगादा पीखिबा वारंट ऑफ अपॉइंटमेंट की मतुंगिना नि हाइरे पनबयाबदी जून कुनगा तरेट लिसिंग अमगा चापन मरफुद्रा निपान दा लिंखतखिबा कमीशन असे कुमजा लिसिंग अनि तरा फवा मसिगी थबक थरोमसिंग सदरगलग सही अदुमक्तदगी कुमजा लिसिंग अनि तरागनिफान की जुलाई फावबा मथौ तापा चेयरपर्सन अमसोंग मेंबर सिंग मतमदुगी लैंगांगना हापतबदगी सरक सीदुन लैरुबने अदुबा कुमजा लिसिंग अनि तरागनिफान की अगस्त मतमदुगी लैंगांगना सीनियर काउंसिल खाइदेम बनिबो अहानबद मेंबर हापलबा मतुंगदा एक्टिंग चेयरपर्सन ओइना अमुकसु अपॉइंटमेंट पीदुना कमीशन असि इंगललखिबने अदुगा ममांगी कुमजा लिसिंग अनि कुनगी अगस्त 19 मागी मतम लोइबदगी कफनना वारंट ऑफ अपॉइंटमेंट सिंग असि पीद्रिगी ममांग फावबदना अनिरक सुबा ओइना कमीशन असिगी थबक थौरम सिंग लेपतोन लैरखिबने मासिगी दमै एक्टिंग चेयरपर्सन खाइदेम मनिगी मतम लोइसलमदाइदा यू नवकेश्वर कौबा पेटनसर अमना हाई कोर्ट ऑफ मणिपुर दा MISRC की मथौ ताबा चेयरपर्सन अमसोंग मेंबर सिंग हापसेंद्रा कमीशन असिबो सरक सेंदनबा पब्लिक इंटरेस्ट लिटिगेशन PIL नंबर 27 of 2022 फाइल तौरखिबा लैरिबने मखा तरकवा अतोप पाउदा ट्रांसजेंडर अमा था तरुक फादोक पीखरे केरला दा अहनपोना स्टेट असिगी कैपिटल सिटी थिरुवंतनपुरम की फर्स्ट ट्रैक कोर्ट अमनि निंगथौकाबा निमित्ता ट्रांसजेंडर अमबो सही तरागा तरुक की नुपा मसा अमदा सेक्सुअल असोल्ट सथखिबगीदमक जेल की चराक पीखरे कोना ट्रांसजेंडर अदुबो सही तरुक जेल दा लैबगी चराक पीबग लोइनना फाइल लुपा लिसिंग कुनगा मंगाचु थीनदा बखानन के पुलिस ना पोंदोरखिबदा थौदोगदु कुमजा लिसिंग अनि तरागा तरुक दा थोकिबनी स्टेट कैपिटल सिटी असले चटखिबा ट्रेन की जर्नी अमदा हौजिकना ट्रांस वुमेन ओरबा मियो एसना नुपा मसा अमा थेंगनके मतमदुदा मियो एसना नुपा मसा अतुका नक्सिनना बहोनके ट्रेन अदुना सेंट्रल स्टेशन यौरकपा मतमदा मियो यदुना नुपा मसा अदुबो कांपो स्टेशन अमदा पोरगा सेक्सुअल असोल्ट सथागी हाइरे थेंखांग के मियो एसना नुपा मसा अदुगी मोबाइल फोन दा कॉल तौबदा रेस्पॉन्स पिरखिदे तोइना कॉल तौबदा रेस्पॉन्स फंगद्रबा मतुंगदा माना नुपा मसा अदुगी फेसबुक अकाउंट दा मैसेजिंग थाबा हौगे ममैतंगदा ममाना मियो अदुगी मैसेजिंग थेंगनरखिबग लोइनना मसानुफादा करिनु हाइना हंगदुना ताकतखिबनि हाइरे ममाना दक्षिणमन बदगी नुपमसा अदुना ममांगदा करी थोखिबनो आबदो लिथोकी अमसुंग अथोब मतमदा लोकल पुलिस दा केस समा रजिस्टर तौगे माओइसिंगना बीजेपी की लोकल फंक्शनरी हालमदे छत्तीसगढ़ की बिजापुर डिस्ट्रिक्ट दा लोंबगी थरम अमदा सरुक यारिंगाइदा माओइसिंगना सही निफुरम सुरबा बीजेपी की लोकल फंक्शनरी अमा अलमले अना पुलिस नंगा चे फोंगदोखरे इंस्पेक्टर जनरल ऑफ पुलिस बास्तर रेंज सुंदरास पीना फोंदोकपा मतुंगिना थौदोगदु अरंग बिजापुर डिस्ट्रिक्ट की पाइक्राम खुंदा थोखिबने मानाई की बीजेपी अवाफली मंडल की प्रेसिडेंट नीलकांत काकेम मरीमता अमकी लुहोंगबा यावनदबा महाकी इमुंग लोइनना खुन अदुदा चटखिबने अदुबा काकेम लुहोंगबगी थरमदु यावरिंगैदा खंगौदना मसा खंगदबा माओइस्ट खराना अथोबा खुलाइसिंग सिनदुना एटेक तौरपदगी खुदकदा सेकी आइना IGP ना फोंदोकले मियारासिसा थरमबगी चपचाबा मरम हौजिमकी ओइना खंगबा ngamdri आना फोंदोकलदुना महाकना हाइकी मियारासिदा चेनरिबसिंग अदुगी खोंगुल लीननबा एरिया अदुदा सेक्युरिटी फोर्सिंग ना थीबो उंबगी थबक चथरे नकल मरोमदना हानगी विलेज एट काफ्तना हालमले पंजाब की बटाला डिस्ट्रिक्ट मियोई कंबू अमना हानगी विलेज हेड अमा नोभैना काफ्तना हालमले अना पुलिस ना ngasi फोंदोखरे बटाला की जेनियर सुपरिटेंडेंट ऑफ पुलिस सतिंदर सिंह हाइकी स्वरन सिंह कौवा हानगी विलेज हेड अदु डिस्ट्रिक्ट की दाहिया खुंदा लैबा महाकी मेमदा नोभैना काफ्लंबने माना कुदक्ता बटाला सिविल हॉस्पिटल पोखटकी अदुबो सीना बोरगले अना डॉक्टर सिंह लाउथोकी आइना ASP ना फोंदोरगले माना हाइकी मियाद असिग मरी लेना बियोई तरित की मथक केस सम लौखटपगा लोइना हौजुक फावबदा 21 अहोम फारे अमदी अतै सिंह अदु फानरबा रेट सिंह जधरे अरिबा नुहाइनदबा अमग मरी लेना मियाद असि चथबु अरंबा याय थाजरी हना फोंदोकलदुना ASP ना हाइकी केस असि SP थाके ऑफिसर अमदा थिगलगने हुरान लकवा गरी ग लोइना मियोई अनि थवाल पुलिस ना फारे
Imphal West Commando Kangpunasu gari huranba ama pharaba matung mayumdagi huralakpa kaya recover tawre. Gari huranba amasung senaba miyoising phagananaba Thawan District Police ki Senior SP Jogesandra Ahobizam IVS ki miyek makhada District Police asina sangsilakpa drive da ngasi ayuk miyoy ani huralakpa gari masa ani ka konana phagat pangamle hairi. Police ki pauna hai ngasi ayuk pung 3 khara ehlakpa atwai de jarpok PS ki manung chanba Paudel Moirang Pali area da leiba yum amada huralakpa gari oigani singnaba gari ani leire haiba thajaba yaba pau ama phangbadagi Thawan District Police na phangba ngamki pawadu hek phangbaga pandhapa tawdana Thawan District ki Police ki Jogesandra Ahobizam ki miyeng makhada Thawal Commando ki OC Inspector K Nitaranjan Lusingba Commando ki khotbu amada gari huranba miyoy anini haina singnaraba Paudel Moirang Pali dagi MD Nawaz Khan Elias Baboy Sahi Kunga Daruk apokba MD Feroz ki yumda thomjindana yum adu koisilaga thamki Police ki team maduna yum adu chana kanglon ngakna yum manungda sangduna thiba humpagi thabak sathabada gari masa adu leiramba thengnaki gari ani adu amana registration number thadaba amuba masugi hero pulsar ni aduga atopa amaduna registration MN04 G4971 aina thava dhatu masugi Royal Enfield Interceptor Mark 2 ne Police na gari uran bambi ni aina thajaba MD Nawaz Khan Elias Baboy Sahi Kunga Daruksu yum adudagi phagat pagaloinana gari ani su phagat ki farava MD Nawaz Khan bo ahan bagi oina uhang pahong chathabada mahaka punna gari huran bagi geng kutpuda yawin nawa Paudel Moirang Pali dagi miyoy amasu police team aduna phagat pangamke faraba miyoy adugi mamingna MD Rahmat Sahi Kunga Taret apokpa MD Majid Khan kawi haire faraba miyoy ani adu makata na thigat anaba jarpok police ta gari sing aduga konana khosinagre Amaram da Imphal West District Commando ki team amana akhanapa pau ama phangbadagi ngarang namidang wairam North AOC da leiba Hotel Tampha manaktagi gari huranbada senaba miyoy amasu fare haire Police na faraba gari huranbada fa adugi maming MD Riyazuddin Zahinifuga manga apokpa leikidraba MD Imam Ali Gawe Kiamgai Painam Lokol Kiamgai Muslim dagini airi Maku Police na wang pong tawbada maki masanafa MD Ilakhan Sahi Kulga humdoina tongan-tongan ba mafam singdagi hurandona purakwa Bajaj Pulsar motorcycle amaga Honda Daiwa scooter amaga mahaki mahim dagiri ko wataw kre MD Riyazuddin na police ta phongdora pagi matungina mahaki masanafa MD Ilakhan ga tinaba miyoy amaga na Imphal area gi mafam sing dagi kari uran bada senai handak ta sumakhoi ani na Imphal area dagi Royal Enfield amaso huralaki ana phongdoki aire Nagalamromda Tata truck manungda validity helava alvi card paramba non local Lever Taragamari yaromba thengna badagi city police na lawat kre ngasi iwa agan bada yada badagi semdun lairamba Tata truck amagi manungda validity helava alfi card paiba non local lever nova Taragamari yaromba walking lakba mbiwe mana thengna badagi city police station da khosina kre haire Tawdogasi ngasi iwa agan bada Guru Sharma kawba mbiwe amana working lakbada Nagampal lai ising chaibi mapada Tata truck number AS25 AFC 2075 asi yataduna lambi mayayda semduna leramba thengnaki Tata truck asi ngarang ahing Susanpur dagi Imphal tamna haigalakibani ngarang phawbadi Tata truck asigi manung dagi miyoy amada thorakpa thengnaki de aduba ngasi ayu angan bada Tata truck manung dagi non local khara matam kanaraga hotel da sa thakwa thongnarakpadagi singnaduna Tata truck aduda kakhatuna yenglobada makhoi putna taragamari yauramba thengnabani haire Non local level Taragamari asi Susanpur district Singhata road construction work amagi labor oina Manipurda sanglakibani makhoi Taragamari mag Bihar masa ngatani makhoi na faramba matam helava albi pasadu officer in charge Mau police station Senapati district Manipurna asahi tawrame Karasi ki date of issue 03/11/2022 amadi valid till 01/11/2022 haina namit taraga mangakaki oina issue tawrame Atoba makhoi na matam helava sanaba yadraba albi pasasi hauju bhawa paiduna leirambani tungda city police ta phone tawtuna khangalaba matungda police ki kangbu laktuna non local Taragamari asi city police na FR case ama register tawtuna lawkhat khre non local Taragamari asi bo puduna lagliba Tata driver asi ki maming Ramesh Singh Kawi Amisar dagini faraba non local Taragamari asi ngasi Imphal West gi SDM code photok laba matungda matam helava ILP paido lerambagi damakta lufa Lising taraga mga file tiel laba matung Manipur thadok tuna sat khinaba khangan kre haire
Guru Sarmana Pause asita phongdoki badadi Manipurda ILP satnare hariba asi masigi satna kanglon asi kanglon chumna chanhaba lenga ki mari lenaba authority na honadre nan loken tara gamari punna validity loraba ILP card faidun laisilamba asina taklibadi Manipurda ILP satnarabasu masigi satna kanglon di sanadre haiba takpane maduna hira masigi matangda Manipur lenga ki mari lenaba authority singna athuba miang changba chungani haike Laikidraba Premanandagi imung dalofa lakani mateng pangkhe Laikidraba BDF and Premanandagi loinabida Tawan District BDF Welfare Association gi maikadagi ngasi lofa lak anigi senphang mateng pidun imung manunggi awabada sarugya kre ana Tawan District BDF Welfare Association gi joint secretary Konsam Begamna Presta thadorpa cherul amana haire Kidnap tawgiba tata driver thadoklamle haugiba February mariga ipung 3 minute kunrom taba matamda none district gi marung chanba Irang tuang amasong none bazar ki maragda semen puba tata truck ama driver ke konana nongmai sinton da kidnap tawkiba gari driver ado ngasi tek takai tan thadok lamle hairi Zaliyangrong origin da operate tawwa lalawlok Zaliyangrong United Front ZUF section faction group amana lufa lak kungi demand da fasin dona thamloraba driver Laimem Romeo Sharma afopa il angausna marang angka lawai asi ngarang ahing none desegi mapam amada tek takai tan thadok lamle hairi Driver asi masa ke merumda tek da kai tan yau kre haire nakala marumdana thiba khangdana leirakiba driver sina phangle Nagaland amadi Assam da laikmoi puthok pusin tawba tata hybrid ama aukipa January 19 dagi mafam khangdana mangkhraba matungda Manipur gi lamlai police ki kampuna January 19 da napet pali gi Jingol amadagi phangba ngamkhraba matung gari adu Nagaland police ki kampuda sinnagraba matungda Mafam khangtana leirakiba gari adugi driver adu Nagaland da asi bhaksang oina phangle haire Laikhidraba driver adugi maming Saiful Islam sahi kunga mathoi apokpa Abdul Kalam kawi Assam gi Nagaw district ki manong chanba Simolo giri dagine maki asi bhaksang adu ngarang nongtil pung adi makharum taba matamda Nagaland gi Lalmati amadi Sumo Getima Manaki Lokha amadagi phangkibane asi bhaksang adu police na lakwat ki haire Maragasida Targi Syria ki yuwa habada sibagi masing lising kun helaba yai leba kaya rescue medical team atai supply ki thabak kankat kre Targi da akan ba yuwa hakiba tawdokda siba mi ki masing lising kun ki madakta hengalak pa yai haina World Health Organization na section haire tongan ba source matungina news agency singda phongdorokpa matungina UNICEF na so ningthawgap anubita Targi amadi Syria da akan ba yuwa hakiba aduna yungkai lising ki mangan kre haire Kamdeng na ing bagi madagda untasin ba maramasin na mayum laifam laytaba imong kaya awaba mayok nari. Ningthoka bagi akan bagiwa hakraba matungda targigi malate ada reactor scale da 5.9 yauna lebak ni bagi tawdok anirak lebak pokpon namita thokiba asi tharaga reactor scale da 7.8, 7.6, 6.0 amadi 5.9 yauna yuwa hakre ana agency ki pausing da haire. Maragasida Indiana yuwa habagi awaba mayok nariba tarkida awa tengbang ki polom sing yauna NDRF team tarkida thungduna mi kanhanaba amadi thibagi thabak sataba yaukre hairi team madu the train dog scouts medical supplies drilling machines aduga atai khusukrai kyasu yaure agency ki pau matungina military plane na yuwa habada soklaba musing Istanbul da leiba Atatürk airport hondorok le hai Maragasida landang laba Syria na United Nations aduga member station da rescue tawwa health service saidang pham yauna chinjaki mateng pangpina na bahaire hauji ate akai maragdagi phumjinduna leiriba miwai hingli haina ngasi numit jungba adwaida sal Europe gi Turkish city da leiba sahi kunrom surabi mahiroi aman haibada mahaki marup ama phone da wari sanai adubo mahak masa yamna suntare paukum pirakpada ware haina phongdogi haire Malayam gi lepak ayam mana yuwa abada sathi na sogalaba Turkey amadi Syria da tengbang pina da bagi thabak sinnagre lepak kaya gi lusing pasing na awa phongdok pagi bauzel yuwa habana sogalaba lepak asi gi lusing pasing da thanare aroi content sing asi gi markui ba pau khara asi ba pau dam jariba Manipur local news YouTube channel asi dagi yang beri ba punama padaga jari channel sana dom da kana badi subscribe to video business subscribe to video maloina na like and share to busu ka wi ka nupna makpo amakhana thaga jari